Sajik Tampaki area the labor cookie CSO sing amasung JC anti-drug committee na lebna kiba matungina warning hansen pi kraba matungda number 4 yonba pau gi yum JCB sizinaduna thugainakhre atopa yum ahumari thugaigada su leiri haina phongdorakre ZUF ki khulai paiba kadar singna ahumlak suba oina popi pambi singyan thatkhre popi gi loksang singmai thadokre Manipur ki singi area kharada operate torakliba lalholok jelaru United Front ZUF ki khusukhulai matik chana paiba kadar singna numit kharani gi mamangda thengkhang anirakta kangpokpi district ki manungchanba mafam kharada tharamba popi pambi singyan thatpaga loinana Popi Pambi Tav the season of a Loksang Sing Amasung Gari Karamai Tadoklam Laba Matungda, Narangsu District Asiki, Saparmena Subdivision Ki Manungsa Liba Kangsup Range Ki Wapong area the Taraba Popi Pambi Sing, Yantat Pagalona and Loksang Sing Amasung Popi Tav the season Aramba Potsai Sing, Mai Tadokuna, Mangan Krehade, Wapomasil Holop Asiki Ministry of Information and Publicity Wing the Torpa Zero Amana Haibane, Zero Sinahai. Ngarang su ZUF na makoigi ancestral land da illegal oiba mo ong lam khopsin duna leirak pusingi mayokta sa tharakpa thabak makhata na paikhat pagaloina na jelarung inpuigi ancestral land manungda lo na yadaba mo ong lam khopsin lamba sing thengna na thabak lokhat khre thaba sugi manungsan na ahumlak suba oina ngarang wapong area da tharamba popi pambi sing yan thattuna mahan batanatana popi pambi thab da seasonable loksang sing amasung mapandagi sangsilakpa illegal immigrants sing na seasonaramba atai polam sing su Mangan Tahan Krehade ZUF ki thaba ase leptana chatharagli jelarung inpuigi ancestral lenda lam khopsilakpadagi ngak tho hauna bani hairaduna illegal encroachment asina yellow phurup singi saktam amasung hakta singnarakle haide baramasna tongan ba phurup singi yelhomi punamagna amata oina leminaduna illegal oina sangsilakiba miyoi singi makutagi aikhogi mamal yablaba lam kanna bohona minase makhogi mayokta amata oina khusamnana thabak pangthok minana ba mathau pangthok minaba mathau tai haide loinana mamangda kiara hana refugees sing amasung illegal oina khunda sinba singda khodakta makhoigi lona yadaba thawong sing ase jelarong inpuigi ancestral land manungda chathadana bakhangan khiba leire hariba thabak sing asigi manungda sugi camp sing hangdokpa amasung drug sungnaba popi pambi thabasu yawi hairaduna ayaba yaudana anauba khul semgolakpa amasung khunja singna sathogasin tawbada check torokpada singba thawong singsu illegal immigrant sing asina chatharakle adubu hariba thawong sing ase ZUF ki maikaida lemna tharoi hari Sangai Festival gi mayokta lepa yam khalakle boycott sagot kani haina kasal na phongdokre Sangai Festival pangthokpa yaroi hari Manipur legak na thasigi kunma thoidagi hauraduna kunthra phawba numit tarani chupna Manipur Sangai Festival 2025 ki tarani thoi suba edition pangthokani haiduna akanma thaurang tawraklabasu kokomina boycott tawkhiba yawna lukkayana amasung IDP singna festival asigi mayokta leblak khraba matungda su makhatana lup amasung miyamna festival asi pangthokpa yaroi haiba wafam phongdoknarakle festival asigi mayokta ngasi nasau apunba mera paibi lupna sinduna Nasau Khunau Community Hall da Sangsin Khiba Wakat Khungjangda Saruk Ya Khibilup Asigi Advisor Ningthaujam Thamba Leiman Hai Lengaki Irang Loisinbagi Muhutta Kumai Harau da Mai Onsinduna Leiba Yaroi IDP Singmayam da Hanjinaba Sinbagi Muhutta Sangai Festival Pangthokane Hairibasi IDP Singbu Nungside Takpane Manipur Miyamgi Awaba Kokhandringai Amadi IDP Singbu Mayum da Hanjil Handriba Phawba Sangai Festival Pangthokpa Yaroi Haike Mahana Makhata Hai May 3 2023 dagi Manipur mai hauna salakibane bioi kya mayum makai thadokuna lanjen raklaga relic camp singda changjafam lawduna leide makhoi mahiroi kya lairik tamba phangdre habsi legak na thaiduna thampam thokte festival ase pangthokpada changgadaba sel sing aduna relic camp ta thadabana hena yaifaba oigani hairaduna mayum makai thadoktuna lanjen raklaba relic camp ta lairiba singi awaba ubiraga makhoibu masa masagi mayum da hanjil hanaba honabada miyam akoina su saru yajage haike Nakala marom the Sangai Festival gi parking tawbiga no haina club na thamlakre Palace Compound leba Palace Compound Youth Welfare Club ki General Secretary M Subhasisna ngarang thorakpa serol amada handak sahi 2025 ki pangthokadoriba Sangai Festival asiga mari leinana club asina thas ki taramathoi da pangthokiba executive committee singi mifamna loba warep ki matungina sahi khuding ki pangthoktuna lakpa gari parking adu leba ki hojik oiriba phibam asi yenglaga tawjararoi kanagumbana su club asigi area da parking tawbiga no haide
लाकदौरिबा अनौबा लेंगाक्ता कुकीजो MLA अनि कैबिनेट मिनिस्टर की फम फंगलबि याय हाइदे चलिबा चाही असिगे हौकिबा फेब्रुवारी 13 दगी हौदुना ngasi फावबा लेरिबा प्रेसिडेंट रोल असि लौथोक्तुना अनौबा लेंगा अमा सेमननबा सेंटर की माइकैदगी होनरिबा असिदा कुकीजो MLA अनि सरुग्याननबा बीजेपी की मकोक थोंबा लुसिंगबा सिंगा वातानरे हाइदे थाजबा याबा सोर्स अमगी मतोंगेना कुकीजो MLA सुरसांगुलर सनाते अमदी MLA LM खौते न करिगुम कुकीजो MLA सिंह तालब लेजिस्लेचर याबो यूनियन टेरिटोरी डिमांड असिदगी हंदोक्तुना नौना सेमगदरिबा बीजेपी ना लुसिंगबा NDA के लेंगा असिबु सौगलबदि सेंट्रल बीजेपी की माइकैदगी मखोय अनिदा कैबिनेट मिनिस्टर फम लाउथोक्लब याय हाइरे पनबा याबदि कुकीजो काउंसिल न सिंदुना कुकीसु ग्रुप कुकीजो MLA अमदि तोंगान तोंगान CSO सिंह सरुग यादुना गुवाहाटी द पांगथोकिबा कनक्लेव अदुदा MLA सुरसांगुलर सनाते अमदि MLA LM खौते सरुग याखिदे कनक्लेव अदुदा कुकीजो MLA तरा लेरिबा अदुगी मनुंगदा मखोय MLA तरुक खक सरुग याखे MLA अनि अमना मसागे अनाबना मरम ओइदुना सरुग याखिदबनि हाइरे मणिपुर द थोक्लिबा क्राइसिस असिदा कुकीजो मियाम तालिबा सेपरेट एडमिनिस्ट्रेशन की डिमांड अमदि नौना होंगलक्लिबा पॉलिटिकल सिनारियो असिदा कुकीजो मियामना करी करंबा अनोबो खोंथांग थांगदुना मतम कियागी ममांगदगी तांदुना लाक्लबा सेपरेट एडमिनिस्ट्रेशन की डिमांड असि फंगनी हाइबा वाफम द पांगथोकिबा हाई प्रोफाइल गुवाहाटी कनक्लेव अदुदा डिविजन मेकिंग बॉडी द यावरिबा MLA खरन सरुग याखिदबा असिना मरम ओइदुना कुकीजो फुरुप मियाम के मरक्ता यामना साउनु समबनबा थोहले हाइदे थाजबा याबा पाव अमगे सोर्स असिना मखाताना हाई कुकीजो मियामना तालिबा सेपरेट एडमिनिस्ट्रेशन की डिमांड असि सेंटर की माइकैदगे खनगने हाबा एश्योरेंस पीरबदी कुकीजो MLA सिंगी माइकैदगी नौनु सेमगदौरिबा अनौबा लेंगा असिदा सरुग याबा नत्रगा यादबा हाइबा दु खनगने हाइरे अदुबु सेपरेट एडमिनिस्ट्रेशन की डिमांड असि ngasi फाव सेंटर की माइकैदगी खनगने हाइबा वाफम अमता थाजबा पीदबना नौनु सेमगदौरिबा लेंगा असिदा मिफम अदुदा सरुग याबा MLA सिंग सरुग यादबा हाइना लेमनखि हाइरे नौनु सेमगदौरिबा लेंगा असिदा करी करंबा कुकीजो MLA सिंगना थौदांग लौगदौरि हाइबा अदुगी मतांगदा चपचाबा वाफम नोमनिनी की मनुंगदा लेबाक मियामदा सुंगसोय सोयदना फोंदोक्लगने हाइरे गुवाहाटी दा पांगथोकिबा हाई प्रोफाइल कनक्लेव अदुदा कुकीजो MLA हाउखोलेट किपजेन किमनाव हाउकिप हांगसेंग लेजवांग हाउकिप जिलुनथांग पौमिलान हाउकिप पौलियान हाउकिप अमदि नेमचा किपजेन सरुग्याखे कनक्लेव अदुदा सरुग्याखिदबा MLA सुरसांगुलर सनाते अमदि LM खौते कुकीजो फुरुकी मियामना पामनबा इन्फ्लुएंशियल ओइबा लुसिंगबनि हाइरे लुसिंगबा अनि असिना लौबा पॉलिटिकल अमदि सोशल डिसीजन सिंग असि फुरुब असि मियामना लुमना लौनै नौनो सेमगदौरिबा लेंगा असिदा करिगुम्बा लुसिंगबा अनि असिना सरुग यारबदि कुकीजो मियामना तालिबा पॉलिटिकल डिमांड असि मपांगल सोंथकिबा याय हाइना कुकीजो फुरुब मियामगी मरक्ता नुंगनांगबा फाउनारे हाइदे नाकल अमरोम द पांगथोकनी थौरांगलिबा संगाई फेस्टिवल सिबु कदोम द थोकदोइनो गवर्नरना MLA खरा चीफ सेक्रेटरी अमसुंग DGP यावना खनख्रे May 3, 2023 दगी थोरखिबा कांगलुप मसेल की तमथिरबा लान मरम ओइरदुना सही अनि थांगना थांगना पांगथोरक्तरबा मतुंगदा हौजिक लैरिबा मणिपुर की प्रेसिडेंट रोल लेंगाकना थासगी कुनमाथोय दगी कुनथ्रा फावबो महौसागुमना नुमित 10 नि चुपना मणिपुर संगाई फेस्टिवल 2025 हानादगी हेना पाक चावना पांगथोकनी हाइदुना लौखलक्लिबा थौरांगसिंग असिगी मायोक्ता कोकोमीना बॉयकॉट तौबा यावना खोंजंग असिबु लुपकियांग सौगनरकपा अमसुंग IDP सिंगसु फेस्टिवल असिगी मायोक्ता थासगी कुंदा रिलीफ कैंप पुनमक्ता वाकत खोंजंग संगसिनगनी हाइदुना लाउथोरकपना हंदकी फेस्टिवल असि कदोमदा थोकदोइनो हाइबगी वाहंग हांगनरकले अदुम ओइनमक हंदकी फेस्टिवल असिबु बॉयकॉट तौगनी पांगथोकपिगनो अमसुंग सरुग यारोय हाइनरकपा मियामगी लुप अमसुंग IDP सिंगी खोंफम हंदोरक्तबदगी ngarang numidang warang pung manga makhairum tarakpadagi Rajbhavan da governor na share loduna festival ase matau karamna mai pahangadagi haibagi matangda MLA khara amasung chief secretary amadi DGP yauna mifam pangthoktuna khanakhre ngarang numidang warang gi mifam asida sarugya kheba MLA singi manungda chief minister oiramba Biren Speaker T.S. Setabarta Govindas Konthojam Y. Khemsan T.S. Basanta Kumar L. Susindro amasung T.S. Biswajit na singba mamangi lengakta minister oiramba MLA sing yauki hairi makhoigi mathakta chief secretary DGP commissioner home tourism loisangi director amasung secretary Ungyo Warsangsu sarugyaki hairi adumoinamuk Rajbhavan gi maikaidagidi ngarangi mifam asi pangthokani thaurangliba Sangai festival asigi matangda pangthokpani amasung mifam asida festival asida mahausagumna Yam Hona Saruya Handuna, my partner Pang told the Bakana Nabani Hibana Singbagi Matang, the official of Wapam Amata Pondora Kide.
Kwakta thaknaba ising phangdabadagi liter lising amada lupa samngada leiduna sizinare haidi hauzik malamgi mafam punamakta climate change ki khudongchadaba mayong narakpada leba asisu yaubuna maram oiraduna Manipur ki tampaki district ama oiriba Bisnupur district ki Kwakta khuldadi khulasigi miyamna thaknaba phaba ising phangdabadagi ising liter lising amada lupa samnga piduna leiraga sizina hauri haidi miyoibana mayok narakliba climate change ki khudongchadaba asi leba kiada industrial revolution ki tabak thorum sing paikhat narakpana aing asagi phibam da akaiba pirakpani masida natana sing pat amasung turel ki phibam singsu mafam kiada ahongba lakle Manipur da sing amasung umang wamang sing paktak na maru kok thorakpada natana ising leiba mafam sing manghalakpana sumaram oide wetland kya mahanduna yumkai school college hospital office amadi industrial state kya semga narakpana hana phanglamba ising manil gi sang phangba ngamlaktabane ahongba kya asina maram oiraga mayong narakliba phibam asi thengna haunaba matam chana khana haudrabade tungi mirolda amuka hena achoba awaba chaitheng mayok na haugadaribane hairi haujingmaki oina thangjing singda numit khudingi ayuk pung nipandagi nungthil pung mari phawbadang sangba yare atai matamdadi security na thingduna changhandre karigumba sangningle haiduna changlurabasu maduda thorakadaba apha phatagi teksakti isa na pujagadabane hairi amaromda Kwakta khulgi miyamna mahi marong thaba matamdasu isingi tangai phadaba lei adubu ising phangdabagi awabadi haujiksu mayaknari lau ubadana nong suragana isaw mayok mai aduga nong hangkhraga matungdana ising phangnabagi lambi leite maramasina athuba matamda thangjing singbu maru kohalakliba se thengnabo honahoba sumgani hainasu phongdorakle namthak tawduna lupa crore ahum hena khomgatlaga lotkhre haire One Vision Manipur kauba NGO amana foreign funding gi makhada yum sabigani haina namthak tawraga Manipur gi beneficiary sani ga hompu henbadagi lupa crore ahum hena khomgatlaga lotkhre register tawraba NGO asi secretariat manungi DRDO da nodal officer oiba khumuksam ibo sau kauba amana chalaibani haidi hiramsigi matang da Manipur sengbat sagat lup MASSAL gi palace compound leba office ta pang thokpa pawgi mifam amada lupasigi president yumlembam yaifabana phongdokre mahana makata na haikibada Manipur da hojik oiriba phibam sigi khudong chaba lauraga yum leitaba sing amadi atai khudong chadaba mayok nariba singda yum sabigani haiduna One Vision Manipur da lamdam sigi tongan ba mafam singdagi miyoi amadagi yamdrabada lupa lakh amaga makhaidagi lupa lakh taruk phau lokhatkibane hariba beneficiary sing asidagi lokhatpa senphamdagi apekpa senpham khara One Vision Manipur gi makhada laiba engineer contractor sing da piraga yum saba hauhanbane contractor masana puthoklaga saba loisin kiba yum su yaure adubu NGO asigi office thong loan kibadagi thabak punama klep kibane Manipur da NGO sing register tawriba loisan masu NGO sing na kari tawri yengsin bibaga loinana mari lenaba sing na action lokhatpina buwa phamsu phongdokhe NGO asina khonggat kiba senpham sing asigi matang da numitara gi manungda miyamda sengdorakadabani natrabadi NGO asi thinjilagani haike Assamda African swine fever sandorakpadagi oksing district lana puthok pusin tawba thingre Assamda African swine fever paktaktana sandorakpadagi oksing district lana puthok pusin tawbagi thabak Assam legakna athingba thamkhre sahi asigi January thadagi hauna Assamda ASF ki case lepa laitana hengalakibani haujuk phawbada authority singna ASF ki epicenter chani ga maudraga taret masak khangdokpa ngamkhre hairiba sigi manungda epicenter marphuga mari mamang tha khakta da masak khangdokpa ngamkhibane Assam da sandorakliba ASF wasi ayambana Kamrup Dhemaji Lakhimpur Sibsagar Darang Jorhat amadi Dikwa district singdane district lana oksing puthok pusin tawbagi thabak thingkhibada natana hairiba district taret asida Assam lengakna district manungda ok puthok pusin tawbagi thabak athingba thamki masida natana makha taba order thoktriba phawba district sing asida pok yonba thingkhre hairi Achilles Yadapu Opposition Bloc Lusing Hanbana Sungani Hana Pongdorakre Bihar Assembly Mikal Dalaba Asi Quaidagi Saupa Opposition Oiriba Congress ki performance Fajakidaba Dunamaram Oiraga Opposition Oiriba INDIA Bloc ki Lusing Bagi Matangda Wapam Kaya Pogdok Narakpa Leptre Uttar Pradesh the Quaidagi Saupa Opposition Oiriba Samaswati Party ki MLA Rabidas
Maharashtra INDIA block asi Samaswati Party ki Chief Akhilesh Yadav na lusingba na chungani state singi manungda atopa party ki mateng yauduna lengak semba ngamleba opposition party asi Samaswati Party na oiri haina phawdorakre Lok Sabha mikhalda sit kunthra taret mai pakiba Samaswati Party asi leba sigi ani suba khwaidagi sauba opposition party oiribani panba yabadi mamangda Trinamool Congress ki MP Kalyan Benji na INDIA block ki lusingba asi West Bengal ki CM amadi Trinamool Congress ki Chief Mamta Banerjee na oipham thui haina phongdokiba laikhre RJD gi Lalu Prasad Yadav na su opposition block asi Mamta Banerjee na lusing haningbagi wafam phongdokiba laikhi haide Rakhine State ta Arakan Army ki ambush ta military junta ki lanme kuntra hat khre haide Arakan Army na military junta lanme ki mathakta lumduna landa chathrakibada junta lanme kuntra si khre haina local military na phongdorakre junta lanme singla Rakhine State ki Kakphiu township ta sangsilakpa matamda haukiba thangja numita Arakan Army na lumduna landa chathrakibani haide China ki mega project ya lairiba Rakhine State ki Kakphiu township ki manungda lairiba military na khudum chansiliba thaing sung tu resta junta lanme amasung Arakan Army ki marakta sauna khutthona duna lakhibane Arakan Army ki fighter sing aduna Minping village tagi handokraba matung mine bomb kaya phumduna thamlomkhibane adumapo mine bomb sing adu junta ki lanme sing aduna lokthoklaba matung mafam aduda changsinbada AA ki fighter sing aduna nomai kapa hawrakhibane haide military junta ki lanme sing aduna township aduda changsilaktuna group photo ama namnaba thorang tawringaida Arakan Army na afaba khulai sing paiduna landaba hawrakhibane Arakan Army gi landa aduda lanmi kunthra sikhi haina thamlakpaga loinana sikhiba sing adu ayambana landmine pokhairaktuna sikhibane landa aduda aso apan hegalakpagi thajabasu leire Irrawadi news na pirakpa paudam amada Arakan Army gi landa aduda junta gi lanmi kya aso apan nangkhre haibatu chapchana khangbagamdre Arakan Army ni landarakpadagi Minping area da sauna khuthona baga loinana junta lanmi na su drone sizinaduna nongthaktagi air strike sathaki haide amaromda junta lanmi gi air strike ta Arakan Army na khudum chansenduna lairiba Rathedong township ta misa manga hat khre amasung marina so apan nangkhre haide